Aniraksuba oina Chief Minister Khemsana Kangpokpi landuna mau phawbu sakri UNC na CM da Naga taru hatpada senabasing het phabag sathariba economic blockade handokani Aniraksuba oina Chief Minister Yumnam Khemsana ngasisu National Highway 2 da Kangpokpi district phawraga Senapati district headquarter yoroba tungda mau phawbu sakri Chief Minister ki khongset adu United Naga Council ki mihut kangbu amaga ngasi ayuk pung tara tabadagi taraga mathoi phawbu deputy commissioner ki office ta unaki unabaduda UNC ki maikeda council asigi hanigi president Samson Rimai Paulio hauzik president oiriba NG Lorho amasum publicity secretary James Hauna saruk yaki aduba Chief Minister Y Khemsan bu deputy Chief Minister Losi Dikho amasum Manipur lainga ki home commissioner Ashok Kumar na mating pangki bifam adugi matang na phangba pauna hai state asida hauzik thokliba unkhanabagi phibam asi phathanaraga national highway da hauzik thamliba district amadagi district amada pusinba yadabigi athingba si laukthoknanawa Chief Minister na UNC ki thaumisingda appeal tawki paushna makhatana hai Naga amasum Meitei ti yamna kan irang sagalibasi suspension of operation na laidiba Kuki terrorist singi losingba singani makoy gi matakta Manipur laingang na hena kan mathabak lakhotlagadi ing tapapurakani Naga di hanadigi hauna Manipur irang thuan bapam da bakangmuni Naga singda atamna na Kuki sing landarak pani hainasu CM da phongdokhi hauzik sathariba economic blockade asi handokna bigi ama khakta ngairaba pambaidi Naga taruk yamna tamthina khatkibada chenaba singadu pharaba khakta da oigani makhoi phagadabani aduga logi phangpham tokpa sairak singadu phangangadabani makhoi phare haiba pau taragadi lengakna haiba ngaidana economic blockade handokani haina minister thajaba phi se minister na UNC da thamlamba wapam palladuna pawsina hai mihar adura senaba sing soidana phanaba lengakna thabak pekalakani case asi NI da sinakibagi matung ina makoina su yamna kana thijinbagi thabak sathari Chief Minister Yumnam Khemsana Kangpokpi district landuna Senapati district sangsilaklaba matungda lengmai tafakul nupa amasum nupi kaya marumna makutta amuba phiral amasum Naga taruk hatpada senaba sing phagadabani haiba demand sing yauba festun sing thetuna lambida protest toki protest maraduda Chief Minister Yumnam Khemsana masuma ki timadu mafamadu lantholaga sakhi Naga sing adudi lawbu khongba karimata tawkidi amasu lambi du sakhiba CM ki kangbu dasu apanba matapi khiri maugi potato farm the Chief Minister na thunglaba matamda commissioner horticulture TN panmaina haukibisai anirom department cinematic saba phan phangkhidabana farm asidagi hanagi matawgum alu puthokpa ngamdre haina pawdomki maugi oiriba ising nungsit ki phibam yenglaga Minister na mauda alu thaba khaknatana tuan layem atai horticulture yoeba pothok sing marang kaina pothok pe yagani hena phongdokhi maudo khundari ba miyam na thingnari bu khudong sa da basing ko hanabagi matangda laingak na mari lena basinga tanaduna thabak paikhatna ba honaragani hena su Chief Minister na thajaba bikhi tungda Chief Minister bu maugi punana mai village ta leiba ACI Auditorium da Mau Council Mau Student Union amasung Potato Farm gila mapusing na taran oki mapamaduda wangang bada CM na hai akoi bigi khungang kunga tereta aphaba ising phangana bigi panamda Rekhuri multipurpose dam sana ba thorang lokhalagan hai ki Ukhrul District Hospital on thokpa phibam amada leiramli nurse khakta natana doctor phawba mohot silaga thabak puraga leiramli Manipur lengan asobu senpam thadaduna Urkhul district ki misa miyam gi ana lengi khudong saba phangana na thamliba Urkhul district hospital onthokpa phibam amada leidi ana layeng bada sangba medical equipment sing ningthina leitabi matakta tangai fadaba polam kaya marum wat pana marum oiraga hospital asi salai bada khudong sa thaba kaya marum mayunari khoaidi gi hena nungai taba ama haiba taragadi Manipur lengak school sing oza mohut puhanbegi culture ama lairiba sigumna medical profession da thabak toriba nursing su mohut puhanbegi wakat asimaksu hospital asida lairi masigi sumatakta doctor phawbul lengak na hapkhiba doctor aduna taba atopa amana mohut puraga lairamba thingnari thawong asi ngasi People's United Youth Alliance Puyana Foothills Naga Coordination Committee ga loina Urkhul District Hospital satuna yengsin wasatpara thengna rakhibani Hospital Authority na phongdorapagi matu ina layeng sang sida lepham tok staff sing ward pagi awaba ma sawna mayuk na duna lakli haidi
ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥꯁꯨ ꯋꯥꯠꯇꯨꯅ ꯂꯩꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯏꯕ ꯆꯤꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯀꯠꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯋꯥꯠꯄꯁꯤꯡ ꯃꯦꯟꯈꯠꯄꯤꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯅꯔꯁ 39 ꯂꯩꯒꯗꯕ ꯁꯨꯞꯅ ꯈꯛꯇꯒꯤ 10 ꯈꯛꯇ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯨꯠ ꯁꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ANM ani legadaba amakta lady nursing officer manga legadabada ama lady aduga nursing superintendent gi post hangduna lady loinana dharma radiology transfusion medicine singma maru eba department kya sigi doctor ama fawlitri masigi matakta yamna ngakpa amadi mi painingai oiba mong anaba sing layengada doctor fawba hospital laktaduna atopana mut sinduna puhalamba se thingnaraki hiramasigi matangna puyagi general secretary longjam abothina hai puyana hokiba matam khragi mamangdagi horaga lamdamasigi yamna sothana lairiba health sector da ahen mamiyeng sangduna lakli tampakta leiba analeng sang kya da satuna award apasing gingsinba amadi lana tawramba kya thidokpigi khongthang adugi makasa poina ngasi singda leibi yamna maru oibo hospital ama oiriba urkhul district hospital da laktunu yingsanbani masida hospital asida blood bank leramdaba ultrasound machine matik sana leramdaba CT scan gi machine ama phaw leramdaba degi mathakta laifam topu staff masing sudana leramba kya thingnari masigi mathakta atai atopa analeng singda nursing staff mahut sinduna puhalamba adudagi hendoktuna doctor phawpum hu sinduna puhalamba si yamna khudong thiningai ni loinana hospital asida miyamna lemna phangangadaba hidak langthak kya watliba sisu mathau taba singyenglaga phangalwaiki india gi constitution piriba miyoibigi hingbigi hak khongauna bigi thawng kaya analeng singna sathariba silenga ki mari renaba singna miyeng sangpamthui health department gi commissioner director amadi official singna office khakta leibigi muhutta field su satuna ashoiba aran mamadi awat apasinga si yingsen biwaiki ILP satnarabasu laingaki missionary singna puksiel sengdabana 60 masi mapung phana satna hanma ngamdri lamdamasida ILP 6 satnarabasu laingaki missionary singna puksiel singna thabak tawdabadigi 60 masi mapung phana satna hanma ngamdri haina JCILPS ki convener luwangsa singkhaina phangdokri JCILPS na sinduranga si lamjing maira sapam Robin Hood ki aroiba yatapam oikiba awa singda pangthukiba laikhidraba sapam Robin Hood ki taraga mathui suba ningsing thoramga mari lendana CGILPS ki convener luwangsa singkhaina wapam masi phongdokladuna makhatan haikibada lamdam asida ILP mapung fana satna hanana ba honabada miyamna haukiba ihokayada security force sathakiba ka henma thong singda miyamna ninghanaba leitana khongjang sangsingki adumainamak miyamgi aningba apamba du ngasi phawba mapung phana satna hanbadi ngamdri lamdam asida laidiba ILP 6 satna ba hokrabas lainga ki laidiba missionary singa sina puksiel singna thabak tawdabana maram oiraga 6 masi mapung phana satna hanba ngamdri ILP 60 masi mapung phana satna hanaba honabada lainga pariba sing ahenba miyeng sangbi asoba ihau sangshinbagi tangai fatablai miyamgi ihauda laikhidraba lamjing maira Robin Hood kumba thauna faraba naha kyan 60 masi mapung phana satna hanana ba honabada thawai thaba kidana leba sigidama songthoki basi sakthok saningai ni lamjing maira na maraiba amasu mafruki dama thawai thakhiba numit adudagi ngasi phawba athauba ningsingduna sei khuding haikat tamduna lagleki ngasi gi thoram maduga mari lendana miyamna lamjing maira Robin Hood ki photo da haikat tamduna ikai khumna botki loinana thauramasi ki mari lendana rims ki blood bank samnaduna voluntary blood donation camp amasu pangtoki ningsing bayabadi Manipur ILP 60 mapung phana satna halu haina haukiba sei English singani ki taraga manga gi July 9 miyamna haukiba akan ihawa mada security force na sathakiba ka henba thawong na maram oiraga mahairoi sapam Robin Hood mama leba ki damakta thawaina pontha pi khibani laikhidraba mahairoi sapam Robin Hood matam madu da Imphal East da leiba Ananda Singa Higher Secondary School da 11 class ki mahairoi ama oikibani mahairoi asina lamdam asida ILP satna hangadabani haina miyamna sangsin kiba ihau adugi manungsana mama lebaki damak thawai ka thokiba du ikai kumna utpoina miyamna mangonda lamjing maira haiba mingtholas piduna sei khudingi mahakna laikhidaba numit July 9 asida awasingda leiba ma ki khubamda ningsing thoram asi pangthoktuna lakhibani kanto sabal the blockage athariba asigi mayokte sangsilakpa khongjang gi apapatagi daita lengana pugadabani committee
ꯍꯧꯈꯤꯕ ꯃꯦ 15ꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯃꯈꯣꯡ ꯍꯤꯜ ꯇꯥꯎꯟ ꯃꯌꯥꯒꯤ ꯀꯥꯟꯇꯣ ꯁꯕꯜꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯦꯄꯥꯂꯤ ꯑꯃꯁꯨꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯗꯦꯁ ꯋꯥꯔꯤ ꯌꯥꯎꯅ ꯀꯨꯀꯤꯖꯧ ꯄꯨꯟꯅ 10,000ꯒꯤ ꯃꯊꯛꯇ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯀꯥꯟꯇꯣ ꯁꯕꯜꯗ ꯆꯠꯊꯔꯤꯕ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯂꯩꯃꯈꯣꯡ ꯏꯔꯦꯡ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖ ꯃꯈꯥꯟ ꯑꯃꯁꯨꯡ ꯂꯩꯈꯝꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯂꯥꯏꯐ ꯁꯦꯚꯤꯡ ꯃꯦꯗꯤꯁꯤꯟ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯑꯗꯨ ꯍꯦꯟꯗꯣꯛꯈ꯭ꯔꯤ꯫ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯕꯨ ꯌꯦꯡꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 2ꯗ ꯄꯤꯁꯐꯨꯜ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯀꯥꯟꯇꯣ ꯁꯕꯜꯒꯤ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯔꯦꯂꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯑꯥꯔꯃꯤꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 6ꯅꯤ ꯑꯗꯨ ꯉꯥꯏꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯈ꯭ꯔꯕꯁꯨ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯍꯟꯗꯣꯛꯄꯒꯤ ꯐꯤꯚꯝ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯃꯁꯨꯡ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯀꯌꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯥꯔꯃꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯟꯇꯣ ꯁꯕꯜꯗꯒꯤ ꯂꯩꯃꯈꯣꯡ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯀꯦꯟꯗ꯭ꯔꯤꯌꯥ ꯕꯤꯗ꯭ꯌꯥꯂꯌꯥꯗ ꯇꯝꯂꯤꯕ ꯃꯩꯇꯩꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗ ꯁꯔꯨꯛ ꯌꯥꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯈꯣꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯈꯣꯏꯗ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯇ ꯂꯧꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯃꯈꯣꯡꯒꯤ ꯃꯤꯌꯥꯝꯅ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ UNCꯅ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯣꯇꯨꯅ ꯒꯚꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯤ꯫ UNCꯅ NH2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯗ ꯒꯚꯔꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯅꯕ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯤ꯫ ꯀꯣꯇꯨꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯁꯦꯅꯥꯄꯇꯤꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯂꯨꯔꯒ ꯏꯝꯐꯥꯜ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯤ UNCꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯆꯠꯊꯔꯤꯕ ꯑꯟꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯏꯝꯐꯥꯜꯗꯒꯤ ꯅꯝꯗꯤꯂꯣꯡ ꯀꯪꯂꯥꯇꯣꯡꯕꯤ ꯐꯥꯎꯔꯒ ꯑꯃꯁꯨꯡ ꯗꯤꯃꯥꯄꯨꯔꯗꯒꯤ ꯇꯐꯥꯎ ꯅꯥꯒꯥ ꯐꯥꯎꯔꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯝꯅ ꯄꯨꯔꯛꯀꯗꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯈꯤꯕ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯣꯠꯆꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯒ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯔꯕꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯄꯔꯤꯡꯁꯤꯡ ꯍꯥꯏꯕꯗꯤ ꯈꯥꯔꯣꯝꯗꯅ ꯅꯝꯗꯥꯏꯂꯣꯡ ꯀꯪꯂꯥꯇꯣꯡꯕꯤ, ꯅꯣꯡꯆꯨꯞꯂꯣꯝꯗꯅ IT ꯔꯣꯗꯀꯤ ꯆꯋꯥꯡ ꯈꯤꯅꯤꯡ, ꯑꯋꯥꯡꯂꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯃꯌꯥꯒꯤ ꯇꯐꯥꯎ ꯅꯥꯒꯥ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛꯇꯅ ꯌꯦꯉꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯕ꯭ꯂꯣꯀꯦꯠ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯖꯧ ꯀꯝꯃꯨꯅꯤꯇꯤꯗ ꯅꯠꯇꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯩꯔꯤꯕ ꯅꯦꯄꯥꯂꯤ, ꯄꯥꯎꯃꯥꯏ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯀꯝꯃꯨꯅꯤꯇꯤ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ ꯂꯥꯈ 1.95ꯇ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯄꯨꯂꯤꯁꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯖꯨꯔꯤꯗꯤꯛꯁꯟ ꯂꯥꯟꯁꯤꯟꯅꯅꯕ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯥꯡꯁꯨꯞ ꯑꯃꯁꯨꯡ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯂꯤꯁꯁꯤꯡ ꯄꯥꯋꯔ ꯊꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯕꯣꯁꯦꯝꯒꯤ ꯄꯦꯄꯔ ꯁ꯭ꯀꯦꯝꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯕ꯭ꯂꯣꯛ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯏꯐꯤꯖꯤ ꯃꯩ ꯊꯥꯈ꯭ꯔꯤ꯫ ꯕꯣꯁꯦꯝꯒꯤ ꯄꯦꯄꯔ ꯁ꯭ꯀꯦꯝꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯊꯤꯒꯠꯀꯗꯕꯅꯤ꯫ ꯆꯦꯟꯅꯕꯁꯤꯡ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯀꯃꯤꯁꯅꯔ, ꯕꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯕ꯭ꯂꯣꯛ ꯃꯃꯥꯡꯗ ꯃꯤꯑꯣꯏ 3 ꯑꯁꯤꯒꯤ ꯏꯐꯤꯖꯤ ꯃꯩ ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯔꯣꯃꯦꯁꯅ ꯍꯥꯏꯈꯤꯕꯗ ꯕꯣꯁꯦꯝꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯅ ꯂꯥꯏꯔꯤꯛ ꯅꯝꯕ ꯑꯃꯁꯨꯡ
answer script ki damak namliba CA-sing asi substandard oi quality yaudaba CA-sing supply toribasida kana sinaribagi haibadu high level inquiry committee semduna thizinanaba mamang sa English ngani ga kunga manga gi November December dagi hauna desamna khongjang sangsinduna lakibani desam gi mekai dagi quality yaudaba CA-sing asibu supply toriba farm adu blacklist tawgadabani high level committee semduna desamna hairibasina sumbra kanana sumbagi haibadu thizinbiduna asum aran puthok piu haibani demand asigi matangda education gi portfolio pairib minister yauna mari leinabasingna taknaduna laklabasung asi phawba response amata laktabadigi education is ki commissioner sina phamliba secretariat block asigi mamangda ngasi desam gi thaumising amasum mahairoi singna khongjang sangshin kibani quality leitaba lyric sing yen thokna ba honariba si lenga asina amasum bosemna pamliba si lairaba mahairoi singni isupa dura education corruption nepotism amasum favoritism tawbadura hain hangladuna issue asigi matangna desamna khaktumina laithoklo hebo wafam yauna sphongdokhi sumne hingjaba Meitei amasum Naga sing Kuki singa yeknaba mata leiti haina hengjang Kuki khul sipna phongdorakli state asigi Kuki jau singna khundariba mafam singda pusilakpa posai sing thingduna economic blockade satharinge serasida Kangpokpi district ki leimakhongda leiba hengjang Kuki khul gi village chief ke lobumna Kuki Naga amasum Meitei gi khudimak yeknaba nati hairaduna matam sangna kanglup sing asigi marakta ungkhanaba thokliba sida kham thengna waribasi kanglup sing asigi misam miyam hairi village asigi wafam asi tha ama makhairom hena national highway to Imphal Dimapur lambi gi kangla tongbi gi namdui long amasum Imphal West district ki kanto sabalda Naga amasum Meitei sing lambi sing asida economic blockade sataduna kangpokpi tamna pusilakpa sana thanaba posai hidak langta amadi atai essential oiba potlam sing pusilakpa thingba sina Kuki amasum Naga sing marakta ungkhanaba hengalakliba siga mari lainana magna phongdokhibani magna makataradun hai Manipur Kuki amasum Meitei gi marakta sahi ohmena irang thoktuna awab kya mayunari basina sumna hingjari ba Kuki zo community gi miyamna Naga amasum Meitei sing asi makoi gi yekna boin udi aduga Naga amasum Meitei sing gi marakta sub tribe kya ama yauri makoi sing su Kuki zo miyam asi makoi gi yekna ba amagum laude ki Christian dharma satpa Meitei kya Naga ta ba mafam singda khundari bising asi conflict asina awab kya mayuk handuna lakli makoi sing aduna Kuki gi mayuk ta khak leiki di haiki mana makata na hai hauzik kangluki marak ta thokliba ungkhana bising asi kanglup sing asi gi lusing bising kharana tokhaiba agenda sing loinana aikhoi masil gi marak ta khaibung tana basin mani adubu Kuki Naga amasum Meitei sing gi sumni hingjari ba miyoi sing adi santi laini hingba pami amadi makoi na thamai singba asumba lusing bising gi matung inba pami ki maki hengjang Kuki khul gi khunja sing leimakong army headquarter da leiba kendriya vidyalaya da mahitam liba Meitei Naga natragana atai community gi mahiri singda school asida karakpa matam apan mapi khipul leiti amadi school asida mahitam karakpa mahiroi khudimakta tekte kaidana situation tawbo yahangani haina phongdokladuna leimakong singmang asida makhal makha kya gi movement tawbo sing asi haujuk sathariba economic blockade asi handoktriba phawba athingba lekhigani haidi